ngahakle gari da namdana hapchilaga thorakle hospital dagi phana sangna lagle adu kanda wa nganglai hospital manungda risina tawriba mayam dugi wa nganglakte sausu saurakte pakhana hanglai asokpado risisu haujiktada tapna khumlai yamnare leina pakhatbagi saurakle chairai khamose gari samta yenge risi matai khara thaijilaga khamni leina kemta khanda siptagi khajik sangsilaklaga risi gi asokpadu haidokduna yengi sidi hamso e kedorinu siba asuk thina soga masai sum khanglaga leibasibu kainu pano sauningladi anawo ka haujiktani jaina fawro ise nangna yengla kansidana hena nare masai khaina de leina mamitu suklaga yenglai risida hospital da loina lehori hida khaina lambi sida ikedaw haibano gari manung sida asokpa se kamai tawdoino ba leina gi matawduda langnarai risi nang nurse natro anawo fahal sokladu fawba karan nanglakpadudadi sauroi gi khanbani yaraktre ai nurse nina khutai dak su kemta paidana si asokpa se kamai na phalo haino aibu mantra paibo mantra pairam ni khange ngasai gei dinade nangna yengena haujik yengu badaine chikchik lawrai sidi nangna mantra paibai natrase adudi ai yengaro asi hairaga leina phat haidoklaga famkhre noi nupada tumina aikhoyum da jalase dadi asi hairaga start amuk tawkre gari du leina risigi makut du phai aphinga phai oina as yum phau khangdoiro yararoi hello hospital da yaro nangi pai khom haibra loyum ba haibra aduna yengan yaro na base prok sakpani risigi matan sa da marai du da leina anaba mana kaino doctor da saw risiba sauta ba risi wa kan ngang lubagi mathabak tu khangna narak lei aya asi hairaga sui mamit usilaga leina kapaka daure ai ke daw haibanu lamisida nang ngau himal kai gino nang nasu yamna mayam ga mana drisiba nang di kai gi mayam ga mana daw ai ngoda nusi halena nang na ne nang na ngahon bani aina tawriba mayam sigi maram pumna nang na ngaktane wahai khuding sum saurakpaduda yararoi khanna leina hantakti themlai hoiba ado se I thori do hanam teida hapki saiba anabug amta phauda badawna sum saurisi kaigino leina na adu yawna serious oirakpadudadi risi sauraktre wa makha su taraktre onthokna su marin khakre anaba amata phauda bagum mayum yawna ba thorai gari do anam kan mahen mandana leina du wangang pam khangdabani risi na thangba khongthang dugi matung adum inaraklei ya de talli tande ngamni ngamloi haibagi ningai tawrudre hospital chase sida takhe yade mayumdani mana direct puraklidu sumangda gari du khamlaga kumtharaklei ani du henthoidi ungangaklei tawrokli badu ubada leina di mamai mametu bangbam ni sagatlebadu ngangsilaklei khajai ani dusu mamai dusu non khatpa ngamda makhong sangna tingthoklaga kapningbusu poklabani aduga sana haldi leina ubada tu sumkhre tawramba mathau leplaga mamit kuptana yengli risi leina gi khudangdu tapairaga magi ka tamna pusinkhre leiriba yumgi misingduda wahai ama phau hairamde auba kanana hainarani risi gi khupau sidi haina miki laiki daba onkhre risina leina gi dama kanamata akiba leite nasigi numitchida khwaidagi kakliba misakse kanano hairagadi risi oirabani sanahal mapi taraglei ani du ubada kana uhanda taithoklaga momol minok amasu noklaga matanta haizei aina uribase mangna teko asing banung shiba lemna mangde pele ai pele nakhoi ani gi matau uraga ai pele mapok asidadi leng da leiba nungsiba oiroko thingba ngamdre mitlu pirangdu sanahal karigi su sintharoi haukraba nungsiba thaudo kaya ningsinglubada kappani marhal leijadaba thawai anidu numituda lemna mangkibani ngasi su amo thawai anidu
ꯃꯤꯠꯃꯥꯡꯁꯤꯗ ꯂꯦꯞꯂꯔꯕꯗ ꯇꯥꯔꯛꯀꯅꯨ ꯌꯥꯗ ꯁꯤꯟꯊꯔꯛꯈꯤꯕꯅꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯏ ꯊꯣꯛꯈ꯭ꯔꯒ ꯀꯨꯏꯅ ꯂꯩꯔꯨꯕꯒꯤ ꯀꯪꯁꯜꯂꯦ ꯏꯗꯨ ꯃꯗꯨ ꯂꯩꯅꯥꯅ ꯂꯁꯤꯡ ꯇꯧꯔꯒ ꯐꯖꯅ ꯇꯩꯊꯣꯛꯄꯤꯔꯦ ꯅꯨꯄꯥꯗꯨ ꯂꯦꯡꯗꯦ ꯑꯅꯥꯕꯗꯨ ꯀꯥꯎꯈꯩ ꯂꯩꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯥꯏ ꯃꯌꯥ ꯅꯛꯅ ꯂꯩꯔꯒ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯂꯩꯅꯥ ꯃꯥꯅ ꯇꯧꯔꯤꯗꯨ ꯇꯧꯐꯝꯒ ꯈꯪꯗ꯭ꯔꯦ ꯁꯨꯝ ꯏꯀꯥꯏꯔꯛꯂꯦ ꯇꯧꯔꯤꯕꯗꯨ ꯂꯦꯞꯂꯒ ꯃꯃꯥꯏ ꯈꯖꯤꯛ ꯅꯣꯟꯈꯠꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯂꯛꯀꯅꯣ ꯑꯩ ꯈꯨꯠꯁꯤ ꯅꯤꯛꯑꯦ ꯔꯤꯁꯤ ꯃꯃꯤꯠꯇꯨ ꯉꯁꯥꯏꯗꯒꯤ ꯁꯨꯛꯄ ꯐꯠꯇ꯭ꯔꯤꯕꯅꯤ ꯃꯨꯟꯅ ꯌꯦꯡꯂꯤꯅꯦꯅ ꯇꯧꯔꯤꯗꯨ ꯕꯤꯜꯂꯟ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯃꯤꯠꯌꯦꯡꯗꯨꯅꯁꯨ ꯀꯤꯕꯅꯤ ꯂꯩꯅꯥꯗꯤ ꯅꯊꯧ ꯅꯠꯇꯦ ꯌꯦꯡꯅꯤꯡꯕ ꯌꯦꯡꯉꯤꯅꯤ ꯂꯩꯅꯥ ꯄ꯭ꯔꯥꯟ ꯆꯥꯛꯂꯛꯂꯦ ꯃꯊꯟꯇ ꯌꯥꯔꯛꯇ ꯉꯪꯂꯒ ꯍꯥꯏꯖꯩ ꯃꯌꯦꯛ ꯏꯁꯦꯡ ꯁꯦꯡꯗ ꯔꯤꯁꯤꯅꯁꯨ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯃꯀꯣꯛꯁꯦ ꯆꯥꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯀꯩꯅꯣꯕ ꯃꯥꯅ ꯏꯁꯧ ꯑꯁꯥꯝ ꯂꯥꯡꯉꯤꯁꯦ ꯉꯁꯥꯏꯗꯒꯤ ꯃꯤꯅ ꯐꯨꯕꯤꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯄꯛꯇꯥꯏꯗ ꯇꯥꯏꯅꯩ ꯔꯤꯁꯤ ꯑꯃꯨꯛꯁꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯥꯏꯔꯛꯏ ꯅꯥꯏ ꯂꯩꯅꯥꯗꯨ ꯅꯣꯡꯅꯤꯡꯂꯛꯂꯦ ꯅꯣꯛꯐꯦꯠ ꯇꯧꯔꯨꯔꯦ ꯍꯟꯗꯛꯇꯤ ꯈꯥꯡꯕ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯑꯩꯅ ꯅꯥꯏ ꯍꯥꯏꯕꯁꯦ ꯅꯣꯛꯅꯤꯡꯕ꯭ꯔꯣ ꯂꯩꯅꯥ ꯃꯆꯤꯟꯕꯥꯜ ꯆꯤꯛꯁꯤꯟꯅꯔꯒ ꯐꯥꯖꯤꯜꯂꯦ ꯅꯣꯛꯅꯤꯡꯕꯗꯨ ꯑꯗꯨꯒ ꯃꯀꯣꯛꯇꯨ ꯐꯠ ꯍꯥꯏꯔꯛꯏ ꯅꯣꯛꯅꯤꯡꯗꯦ ꯍꯥꯏꯅ ꯔꯤꯁꯤꯒꯤ ꯑꯁꯥꯎꯕ ꯁꯛꯐꯝꯗꯨꯗ ꯇꯨꯃꯤꯟꯁꯨ ꯌꯦꯡꯉꯤ ꯅꯨꯡꯁꯤꯕꯗꯣ ꯅꯨꯄꯤ ꯃꯥꯁꯨ ꯎꯔꯒ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯦ ꯉꯁꯥꯏꯈꯩ ꯍꯪꯂꯝꯗꯕ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ ꯅꯨꯡꯁꯤꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯞꯅ ꯁꯤ ꯀꯃꯥꯏꯅ ꯁꯣꯛꯏꯅꯣ ꯑꯁꯣꯛꯄꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯛꯄꯗꯨꯗ ꯔꯤꯁꯤꯗꯨ ꯈꯔ ꯇꯞꯊꯔꯛꯏ ꯏꯁꯧ ꯂꯥꯡꯗꯣꯏꯗ ꯇꯧꯔꯝꯕꯗꯨ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯋꯥꯍꯪꯗꯨꯗꯗꯤ ꯈꯨꯝꯂꯛꯇꯈꯩ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯂꯩꯅꯥ ꯅꯃꯪ ꯍꯪꯖꯤꯜꯂꯤ ꯀꯃꯥꯏꯅ ꯁꯣꯛꯏꯅꯣ ꯍꯥꯏꯕ ꯁꯨꯇꯤꯡ ꯇꯧꯕꯗ ꯁꯣꯛꯏꯅꯤ ꯐꯥꯏꯠ ꯁꯤꯟ ꯑꯃ ꯅꯝꯂꯨꯏ ꯒ꯭ꯂꯥꯁ ꯑꯀꯥꯏꯕ ꯃꯆꯦꯠꯅ ꯌꯥꯠꯈꯤꯕꯅꯤ ꯑꯅꯥꯕꯁꯦ ꯐꯥꯎꯗ꯭ꯔꯕ ꯁꯥꯎꯅꯕ ꯍꯣꯠꯅꯕꯗ ꯑꯀꯟ ꯁꯥꯔꯒ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯀꯣꯏꯊꯥꯡ ꯊꯥꯡꯉꯤ ꯔꯤꯁꯤ ꯍꯟꯗꯛꯇꯤ ꯂꯩꯅꯥꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯑꯃꯨꯛꯁꯨ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯔꯤꯁꯤꯗꯤ ꯏꯀꯥꯏꯕ ꯈꯪꯗꯦꯅ ꯅꯪꯅ ꯑꯩ ꯁꯨꯝ ꯁꯥꯎꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯂꯩꯅꯥ ꯃꯉꯛꯇꯨ ꯈꯖꯤꯛ ꯃꯅꯤꯡꯂꯣꯝꯗ ꯍꯟꯇꯣꯛꯏ ꯑꯩꯅ ꯀꯩ ꯇꯧꯔꯒꯦ ꯅꯍꯥꯟꯃꯨꯛꯁꯨ ꯅꯪꯅ ꯅꯣꯡ ꯆꯣꯠꯍꯜꯂꯒ ꯅꯥꯕꯗꯣ ꯅꯪ ꯑꯅꯥꯕ ꯍꯪꯕꯤꯕ꯭ꯔꯥ ꯅꯪꯒꯤ ꯂꯌꯣꯡꯕ ꯍꯥꯏꯗꯨꯒ ꯄꯥꯏꯈꯣꯝꯕ ꯍꯥꯏꯗꯨꯒ ꯅꯣꯏ ꯑꯍꯨꯝ ꯋꯥꯔꯤꯒ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯅꯊꯟꯇꯒ ꯂꯩꯗꯅ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩ ꯂꯥꯛꯄꯒ ꯎꯁꯤꯟꯅꯗꯗꯅ ꯆꯠꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩ ꯁꯥꯎ ꯇꯥꯕ ꯋꯥꯔꯧ ꯆꯥꯎꯕ ꯑꯣꯏꯈ꯭ꯔꯦ ꯑꯉꯥꯡ ꯃꯆꯥ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯁꯥꯎꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤꯕ ꯃꯑꯣꯡꯗꯨꯗ ꯂꯩꯅꯥꯗꯤ ꯁꯨꯝ ꯅꯣꯡꯂꯤꯡꯂꯛꯏ ꯔꯤꯁꯤꯒꯤ ꯃꯔꯝ ꯆꯥꯗꯕ ꯃꯔꯝ ꯄꯤꯁꯤꯜꯂꯒ ꯁꯥꯎꯔꯤꯅ ꯇꯧꯔꯤꯗꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯕꯅꯤ ꯔꯤꯁꯤꯗꯤ ꯇꯁꯦꯡꯅ ꯁꯥꯎꯔꯕꯅꯤ ꯂꯩꯅꯥꯅꯕꯨ ꯅꯣꯛꯆꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ ꯗꯣꯛꯇꯔꯅ ꯅꯔꯁꯇ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯋꯥꯍꯪꯗꯨꯗ ꯊꯤꯡꯕ ꯉꯝꯍꯧꯗ ꯂꯩꯅꯥꯗꯨ ꯅꯣꯛꯂꯦ ꯍꯟꯗꯛꯇꯤ ꯔꯤꯁꯤ ꯄꯤꯁꯨꯝ ꯑꯔꯩꯈꯩ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯂꯝꯃꯤ ꯁꯦꯀꯦꯟ ꯈꯔ ꯂꯩꯅꯥꯗ ꯑꯗꯨꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯈ꯭ꯔꯦ ꯍꯪꯂꯤꯗꯨ ꯈꯨꯝꯗ ꯅꯣꯛꯄꯗꯨꯗ ꯁꯥꯎꯈ꯭ꯔꯦ ꯈꯪꯕꯒ ꯂꯩꯅꯥꯁꯨ ꯍꯧꯒꯠꯂꯛꯏ ꯊꯤꯜꯂꯒꯦ ꯆꯠꯂꯁꯤ ꯑꯩꯅ ꯇꯧꯔꯤꯁꯤ ꯂꯥꯜꯂ ꯃꯥꯜꯂꯦ ꯁꯦꯔꯦꯁ ꯇꯥꯈꯤꯕꯗꯨꯗ ꯔꯤꯁꯤꯅ ꯂꯩꯅꯥ ꯅꯣꯛꯂꯝꯕꯗꯨ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯤ ꯔꯤꯁꯤ ꯃꯃꯤꯠꯇꯨ ꯅꯥꯀꯜ ꯑꯃꯗ ꯁꯠ ꯌꯦꯡꯈꯤ ꯂꯩꯅꯥꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯄꯗꯨꯗ ꯁꯥꯎꯔꯦ ꯈꯪꯕꯅ ꯂꯩꯅꯥꯁꯨ ꯊꯦꯝꯅꯕ ꯍꯣꯠꯅꯖꯩ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯂꯥꯝꯂꯒ ꯔꯤꯁꯤꯒꯤ ꯂꯩꯊꯣꯛꯈ꯭ꯔꯤꯕ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯍꯜꯂꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯤ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯤꯕꯣ ꯔꯤꯁꯤ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯤꯠ ꯑꯅꯤꯗꯨ ꯃꯤꯠꯆꯥꯟꯅꯩ ꯃꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯎꯏ ꯂꯩꯅꯥꯗꯤ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯗꯦ ꯁꯠ ꯍꯣꯡꯈ꯭ꯔꯦ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯁꯣꯛꯄꯁꯦ ꯍꯤꯗꯥꯛ ꯍꯥꯞꯄ ꯂꯣꯏꯗ꯭ꯔꯤ ꯁꯨꯝ ꯁꯥꯎꯔꯒ ꯂꯩꯗꯣꯏꯔꯣ ꯌꯥꯔꯅꯤ ꯍꯥꯞꯄꯨꯔꯣꯅ ꯄꯤꯁꯨꯝ ꯁꯨꯛꯄ ꯐꯠꯇ꯭ꯔꯤ ꯅꯨꯄꯥꯗꯨ ꯂꯩꯅꯥꯗꯤ ꯁꯨꯡꯁꯥꯎ ꯁꯥꯎꯔꯛꯇꯦ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ ꯃꯔꯩ ꯇꯧꯔꯛꯀꯅꯣ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯅ ꯈꯨꯝꯂꯛꯇꯦ ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯨ ꯂꯩꯅꯥ ꯉꯁꯤꯗꯤ ꯏꯀꯥꯏꯕ ꯂꯣꯏꯅ ꯍꯨꯟꯗꯣꯛꯂꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯔꯤꯁꯤꯗ ꯇꯥꯛꯂꯛꯂꯦ ꯔꯤꯁꯤꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯁꯤꯜꯂꯒ
ꯃꯤꯠ ꯑꯅꯤꯗꯨꯗꯤ ꯔꯤꯁꯤꯗ ꯌꯦꯡꯗ ꯂꯨꯛꯊꯗꯨꯅ ꯍꯥꯏꯔꯛꯏ ꯇꯞꯅ ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯔꯝꯗ꯭ꯔꯗꯤ ꯃꯐꯝꯁꯤꯗ ꯑꯩ ꯂꯥꯛꯑꯝꯒꯗ꯭ꯔꯅꯦ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯃꯌꯥꯝ ꯈꯥꯡꯂꯒ ꯂꯥꯛꯂꯒ ꯁꯤꯗ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯥꯎꯔꯒ ꯁꯨꯝ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯗꯣꯛꯇꯔ ꯄꯥꯏꯈꯣꯝꯕꯒ ꯋꯥꯔꯤ ꯁꯥꯕꯗꯨꯗꯤ ꯑꯅꯥꯕꯒꯤꯅꯦ ꯑꯗꯨꯒ ꯅꯍꯥꯟꯃꯨꯛꯀꯤꯗꯨꯅ ꯂꯣꯌꯣꯡꯕꯒꯤ ꯕꯕꯥꯗꯣ ꯅꯥꯕꯒꯤ ꯋꯥꯔꯤ ꯁꯥꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥ ꯃꯃꯥꯏ ꯐꯠ ꯂꯩꯈꯠꯂꯛꯂꯒ ꯑꯃꯨꯛ ꯔꯤꯁꯤꯗ ꯌꯦꯡꯉꯤ ꯔꯤꯁꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯍꯟꯗꯛꯁꯨ ꯂꯩꯅꯥ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ ꯔꯤꯁꯤꯗ ꯁꯨꯛꯂꯞ ꯌꯦꯡꯉꯤ ꯁꯥꯎꯈꯤꯗꯣꯏꯔꯣ ꯁꯥꯎꯈꯤꯅꯤ ꯑꯗꯨꯗꯤ ꯐꯨꯔꯤꯠ ꯑꯃ ꯍꯥꯟꯅ ꯂꯤꯠꯁꯤꯜꯂꯣ ꯑꯗꯨꯒ ꯁꯥꯎꯔꯣ ꯔꯤꯁꯤ ꯂꯩꯅꯥꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯐꯠ ꯁꯠꯇꯣꯛꯂꯒ ꯃꯥꯅ ꯑꯣꯏꯅ ꯈꯨꯠ ꯑꯅꯤꯗꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯤ ꯀꯩꯒꯤꯅꯣ ꯏꯀꯥꯏꯖꯩ ꯑꯩꯅ ꯏꯀꯥꯏꯗꯧꯅꯤ ꯅꯪꯅ ꯏꯀꯥꯏꯕꯤꯌꯣ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯏꯁꯨ ꯔꯤꯁꯤ ꯍꯧꯖꯤꯛꯇꯗ ꯁꯛꯐꯝꯗꯨ ꯍꯣꯡꯈ꯭ꯔꯒ ꯃꯃꯣꯟ ꯅꯣꯛꯂꯛꯏ ꯔꯤꯁꯤꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯅꯨꯄꯤꯗꯨ ꯁꯣꯔ ꯈꯔ ꯍꯣꯜꯂꯦ ꯍꯧꯖꯤꯛꯇꯗ ꯇꯟꯁꯨ ꯇꯟꯁꯤꯜꯂꯛꯂꯦ ꯉꯁꯥꯏꯗꯩꯅꯤ ꯑꯅꯤꯗꯨꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯗꯨ ꯃꯈꯥꯗ ꯌꯨꯝꯒꯤ ꯃꯤꯁꯨ ꯂꯩꯍꯧꯏ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯛꯑꯦ ꯃꯤꯅ ꯇꯧꯉꯝꯕꯤ ꯌꯥꯝ ꯃꯥꯜꯂꯝꯃꯅꯤ ꯀꯨꯝꯃꯁꯤꯕ ꯊꯧꯁꯥꯗ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯆꯦꯜꯂꯗꯕꯅꯤ ꯉꯁꯤ ꯏꯕꯥꯅꯤ ꯐꯥꯒꯤ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯋꯥꯗꯨ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯩꯅꯥꯗꯗꯤ ꯇꯍꯥ ꯇꯍꯥ ꯈꯨꯝꯃꯤ ꯑꯁ ꯀꯔꯟ ꯉꯥꯡꯅꯨꯕ ꯌꯥꯔꯣꯏ ꯉꯁꯥꯏꯗꯒꯤ ꯐꯥꯕꯒ ꯄꯨꯟꯕꯒ ꯉꯥꯛꯇ ꯑꯩ ꯀꯩꯝꯇ ꯁꯥꯎꯕꯤꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯅꯪ ꯁꯥꯎꯔꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯩꯅꯥ ꯄꯩꯔꯞ ꯌꯦꯡꯉꯤ ꯔꯤꯁꯤꯗ ꯍꯦꯛ ꯆꯦꯟꯕꯗ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯛꯇꯣꯏꯕ ꯏꯁꯥꯅ ꯌꯥꯗꯦ ꯍꯥꯏꯗꯣꯏꯕ ꯍꯥꯏꯅꯤꯡꯉꯥꯏꯖꯧꯅ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯔꯤꯁꯤꯗꯤ ꯑꯅꯤꯔꯛ ꯁꯨꯕꯗ ꯍꯥꯏꯕ ꯋꯥꯗꯨꯗꯤ ꯃꯋꯥ ꯂꯧꯗꯦ ꯃꯔꯩ ꯃꯄꯦ ꯅꯪꯅ ꯃꯔꯩ ꯃꯆꯥ ꯑꯩ ꯊꯤꯜꯂꯣ ꯍꯥꯏꯕ ꯑꯅꯥꯕꯁꯤ ꯐꯔꯗ꯭ꯔꯣ ꯂꯩꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ ꯐꯔꯅꯤꯌꯦ ꯅꯥꯒꯅꯨ ꯂꯥꯛꯑꯣꯕ ꯗꯗꯥ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ ꯍꯥꯏꯕ ꯏꯇꯩꯃꯒ ꯃꯁꯛ ꯈꯪꯅꯧ ꯂꯥꯛꯑꯣ ꯏꯃꯥꯒꯁꯨ ꯎꯅꯧ ꯏꯃꯥꯗꯅ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯅꯧꯕꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯀꯦ ꯔꯤꯁꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯅꯦꯅꯥ ꯇꯥꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯗꯤ ꯃꯌꯥꯝꯒ ꯈꯔ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯕꯕꯥ ꯐꯠꯇꯕꯅ ꯏꯃꯥꯁꯦ ꯇ꯭ꯔꯨꯃꯥ ꯑꯃ ꯑꯗꯨꯝ ꯂꯩꯔꯦ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯃꯆꯥ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯕꯕꯥꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩꯗꯒꯤ ꯍꯤꯡꯗꯨꯅ ꯂꯥꯛꯄꯅꯦ ꯕꯦꯝ ꯏꯃꯥꯅꯅꯦ ꯏꯃꯧ ꯑꯇꯣꯝꯕꯤ ꯌꯦꯡꯒꯦ ꯇꯣꯏꯅ ꯍꯥꯏꯕꯅꯦ ꯅꯪ ꯅꯠꯇꯅ ꯏꯃꯥꯒꯤ ꯃꯃꯧ ꯀꯅꯥꯃꯠꯇ ꯑꯣꯏꯍꯟꯕ ꯄꯥꯝꯗꯦ ꯑꯩꯅ ꯏꯃꯥꯗꯅꯦ ꯅꯪꯁꯦ ꯌꯨꯝꯒꯤ ꯃꯧꯅꯤ ꯍꯥꯏꯅ ꯇꯥꯛꯂꯒꯦ ꯅꯪ ꯂꯝꯂꯥꯟꯕ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩ ꯈꯛꯀꯤ ꯕꯦꯝ ꯑꯣꯏꯌꯨꯀꯣ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯅ ꯃꯨꯟꯅ ꯌꯦꯡꯂꯛꯈꯤꯕ ꯔꯤꯁꯤꯒꯤ ꯃꯤꯠ ꯑꯅꯤꯗꯨꯗ ꯂꯩꯅꯥꯁꯨ ꯅꯨꯡꯁꯤꯅ ꯊꯥꯖꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯈꯠ ꯆꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯉꯥꯎꯁꯤꯟꯅꯔꯤꯁꯦ ꯅꯪꯉꯣꯟꯗꯅꯦ ꯃꯤꯉꯣꯟꯗ ꯅꯠꯇꯦ ꯂꯩꯅꯥ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯔꯤꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯆꯤꯡꯏ ꯂꯥꯛꯑꯣ ꯏꯅꯝꯃ ꯍꯣꯏꯅ ꯂꯣꯏꯅ ꯀꯩꯅꯣꯝꯃ ꯈꯜꯂꯅꯤ ꯃꯈꯥꯗ ꯂꯩꯔꯨꯔꯁꯦ ꯍꯥꯏꯕ ꯑꯅꯤꯗꯨ ꯃꯈꯥꯗ ꯀꯨꯝꯂꯛꯂꯦ ꯂꯩꯅꯥ ꯏꯀꯥꯏꯅꯤ ꯈꯪꯕꯅ ꯔꯤꯁꯤꯅ ꯍꯥꯟꯅ ꯋꯥꯔꯤ ꯂꯣꯏꯅ ꯇꯧꯏ ꯃꯥꯒꯤ ꯑꯁꯣꯛꯄꯗꯨꯁꯨ ꯈꯪꯍꯜꯂꯤ ꯍꯦꯟꯊꯣꯏꯅ ꯐꯤꯂꯝ ꯅꯝꯕꯕꯨ ꯑꯗꯨꯃꯥꯏꯅ ꯊꯤꯅ ꯁꯨꯡꯈꯩ ꯅꯝꯂꯗꯤ ꯍꯦꯟꯃꯟꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯗꯦ ꯔꯤꯁꯤꯅ ꯐꯔꯕꯅꯤ ꯏꯇꯩꯃ ꯁꯣꯏꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯑꯗꯨꯝ ꯁꯥꯎꯔꯒ ꯂꯩꯔꯝꯗꯧꯗꯣ ꯁꯣꯛꯍꯟꯕꯁꯤꯗꯩꯗꯤ ꯐꯔꯦ ꯍꯦꯟꯊꯣꯏꯅ ꯂꯩꯅꯥꯅ ꯀꯗꯥꯏꯗ ꯊꯦꯡꯅꯔꯒ ꯂꯥꯛꯂꯤꯅꯣ ꯅꯣꯏꯕꯣ ꯑꯍꯥꯟꯕ ꯑꯣꯏꯕꯒ ꯏꯀꯥꯏꯕꯗꯤ ꯌꯥꯝꯅ ꯏꯀꯥꯏꯔꯦ ꯑꯗꯨꯕꯨ ꯈꯨꯝꯗꯕꯗꯤ ꯌꯥꯗꯦ ꯇꯞꯅ ꯈꯨꯝꯂꯛꯏ ꯂꯩꯅꯥ ꯏꯅꯝꯃ ꯍꯣꯁꯄꯤꯇꯥꯜꯗꯒꯤꯅꯤ ꯌꯥꯗꯦ ꯁꯤꯗ ꯅꯝꯗꯅ ꯄꯨꯔꯛꯏꯕ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯨꯝꯁꯤ ꯐꯥꯎꯕꯅꯦ ꯑꯅꯥꯕ ꯑꯃꯠꯇ ꯐꯥꯎꯗꯈꯩ ꯂꯥꯛꯏꯅꯤ ꯍꯦꯟꯊꯣꯏ ꯅꯣꯛꯏ ꯍꯥꯏꯔꯤꯗꯨ ꯇꯥꯔꯒ ꯑꯉꯥꯎꯕꯅꯤ ꯃꯁꯤ ꯔꯤꯁꯤꯅ ꯏꯇꯩꯃ ꯍꯣꯏꯒ ꯏꯃꯥ ꯍꯣꯏꯒ ꯎꯅꯍꯟꯒꯦꯅ ꯄꯨꯔꯛꯄꯅꯤ ꯃꯇꯨꯡ ꯀꯩꯁꯨ ꯄꯨꯔꯛꯑꯣꯏꯌꯦ ꯇꯣꯏꯅ ꯆꯪꯍꯟꯕꯒ ꯌꯥꯕ ꯅꯠꯇꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯗꯤ ꯁꯅꯥꯍꯜꯗꯤ ꯔꯤꯁꯤꯒ ꯂꯩꯅꯥꯒ ꯌꯦꯡꯕꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕꯁꯨ ꯀꯥꯎꯔꯦ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯂꯦ ꯑꯅꯤꯗꯨ ꯎꯕꯗ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯎꯔꯒꯅꯁꯨ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯁꯥꯏ ꯃꯃꯥꯗꯁꯨ ꯃꯃꯧ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯅ ꯔꯤꯁꯤꯅ ꯇꯥꯛꯏ ꯃꯁꯛ ꯈꯪꯍꯜꯂꯕ ꯃꯇꯨꯡ ꯂꯩꯅꯥꯕꯨ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯏ
Viral oiraklabanina Jessica su ure video adu Lainagi mamaidi ude viral oirakliba video duda Rishi kaktani uba masak udabanina macheni khanglabasu macheda kamaina hangani haibasi khanbana Jessica masa mathanta saujare mama dusu phone da wari sana sana changlai machagi kaduda Bilasini phone duda kanagumba amaga wari tawduna leirami hoine adumaina tawrasu yaine natradi mana sumya yararoi yaida ai silage matamdu aduga hairaklage yari kaine thujinba pamlabani aisu ado singdi singi ko nang hairaklis thamo phone du hek tambaga Jessica da onsilai nachegi karino ama phone da thagali haisi chumbrane Rishi haiduga Jessica phone du thangjilaga yenghali mama dasu chumedu hospital sida sibu honabro as sibu na chero mane mama silo bagi udabani Bilasini sauna mabu ada thamisi sumaire irang tong bro madiam ni kai khangre dana nupas ke khangare habisi chuma bro nupas ne koi tanda nei ne ise su afo film actor ni na adum yare dana ima yumda le helo ise se thapaka to halo lamcha sara macha ni na lamket lam hai bigili se adum chala ine ma mama papa khoi ise su yeng deba kadai hausi ma call to as tawruna kishi tawru khino no ni le daga yum side kawraga ngangoi ma natari pharak dana ne ada le ribani na amuk chengradi kem ta hairu khino aduga aina su makhoi ani gi nusina bada thugai ne basingani nang tamolo yombana sel hai tharage mangon da piro hairisi kuirabani afhaw bani haidana nupa duga kanaraga aikhoi de ngasi fawba kem ta kana basu phangdaba hayeng lawraga ma khattani numai ki doisi aikhoi de hana su yeng lagaro loyum bada leiredi aikhoi su ne sidri faw phamlaga chadoi ni haibase ma khangde ne phei Bilasini su arai bani pidina tedana nurse macha ama ojari do to hangi baba tani ma tapna ngam baba masa sidi itina brakande nusina krai apopi macha ingodagi ayopi macha kanagi ina semla kono su khangdo macha nu pisidi ne lula tawi mitang basi sune ko kai hatok laga wai masang do mal mami si uda mana kai dau doi no he pangang dang ngang ni ngang cha senu kari bu dau ngam do ri ke mapangkan kale haidana mitang ba mana ima edi haris ni ko ise se yumda lahilasi tarisidi aina numshira pakuira bani aina ngang oi baga college su kari bagi sum tumina lai bani hey kapkanu karino napi ga tanake tawri dibo nachiga nang tamolo yum baga lohongna basilisidi ima tawke ibungori sigane hek lapna khibaga ima na thempani nang darisido yum sida toina lakhala loire adagidi nanga su nakna loina bayaraklani adagidi Ichage pamado pop tarani nache se hanam ta lum na basin kisi athubada mama papa kanano khangda mana nungai yai phana lekhi ba yaro ichana henge da bani ichana nungai budune imana pamise kalak bahai basisu makhal yam bani phattaba ama yauna kalak basina khwaidagi mahu kan ma kalak bani masina ohelak badi aphaba amata nade amangba mangjaba ngakdani migi fatana batawba mi adugi punsi adubu nungaina leiba ngamgadrane mana tawjaba mana phangjabani action gi reaction leitaba haunade ikaiba khangnaba honabada duty chataba numit humni sure leina ma tasengna talabani mama nabi ani dugisu laknafam oire numidang wairamduda duty halaklaga hospital chattabagi ngangli lainada mama nabi anidu yaroi ko oide pada bakra haichilaga lepe yaro haidok sani he hayeng di chattaba yaroi ko ikai biu haide na wanda lainana noibani chatlo ai sanu aite lepkhini Gresina ho toksinara no mi amatara su khangloi dabu hospital dabu staff khara mangai re adubu kai doge koi thang thangi do resine ikai do na tene pong dong ne ai piron su do yam lei haiba aduna hang chitei chatke ba isa ngam dena 5 days ne ina lip lawrisi kaishu do roiba Albina na Dr. Bai khombada mama imak maksile khambra yam nuai tre masak ipa phaja kai hat kai ne tawri do yeng bangam tre Gresina minung si khusau do dangi Albina na khangde di hekte ya de
ꯍꯥꯔꯠꯁꯦ ꯄꯤꯁ ꯄꯤꯁ ꯈꯥꯏꯔꯒ ꯅꯨꯄꯤ ꯐꯪꯗꯕ ꯅꯨꯄꯤ ꯀꯥꯏꯅꯈꯤꯕ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯅꯦ ꯑꯃꯃꯝ ꯌꯦꯡꯅꯤꯡꯉꯤ ꯑꯜꯕꯤꯅꯥꯒꯤ ꯄꯨꯛꯆꯦꯜꯁꯦ ꯆꯥꯎꯃꯟꯈ꯭ꯔꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯃ ꯌꯥꯔꯗꯤ ꯀꯣꯜꯂꯒꯦ ꯈꯜꯂꯕꯅꯤ ꯒ꯭ꯔꯦꯁꯤ ꯑꯩ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯐꯅꯌꯥꯝ ꯇꯥꯔꯦ ꯑꯜꯕꯤꯅꯥ ꯒ꯭ꯔꯦꯁꯤ ꯀꯤꯃꯣꯟꯕꯗꯒꯤꯅꯦ ꯖꯨꯠ ꯆꯥꯗꯕ ꯋꯥ ꯄꯥꯛꯅ ꯉꯥꯡꯗ꯭ꯔꯕꯅꯤ ꯃꯥꯅ ꯑꯩ ꯃꯍꯨꯠ ꯁꯤꯟꯗꯨꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯀꯣꯄꯤꯒꯤ ꯏꯁꯄꯤꯁꯤꯗꯤꯅꯦ ꯂꯥꯏꯠꯇꯒꯤ ꯍꯦꯟꯅ ꯌꯥꯡꯉꯦ ꯑꯗꯨꯅꯤ ꯐꯥꯒꯤꯗꯧꯅꯒ ꯑꯩꯒꯤꯁꯦ ꯁꯦꯔꯤꯌꯁꯅꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯍꯥꯔꯠꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯈꯥꯏꯗꯣꯛꯂꯒ ꯍꯔꯤꯁ ꯍꯥꯏꯕ ꯕꯣꯇꯜ ꯑꯀꯣꯞꯄ ꯃꯥꯟꯕꯗꯨ ꯈꯛꯇꯗ ꯅꯨꯡꯁꯤꯔꯗ꯭ꯔꯣ ꯑꯗꯨꯝ ꯑꯩꯕꯣ ꯂꯩꯅꯥꯅ ꯌꯥꯔꯦꯕ ꯅꯣꯏꯅꯦꯁꯨ ꯋꯥꯔꯤꯅꯦꯅ ꯒ꯭ꯔꯦꯁꯤꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯁꯨꯝꯌꯥꯛꯄꯤ ꯃꯥꯟꯕ ꯂꯨꯀꯥꯁ ꯎꯅꯅꯤꯀꯣ ꯂꯩꯅꯥ ꯅꯣꯛꯂꯒ ꯀꯥꯡ ꯅꯠꯇ꯭ꯔꯣ ꯍꯌꯦꯡꯁꯦ ꯑꯜꯕꯤꯅꯥꯅ ꯃꯥꯅꯦ ꯀꯥꯡ ꯆꯤꯡꯕ ꯌꯥꯎꯔꯨꯁꯤꯔꯥ ꯂꯩꯅꯥꯅ ꯇꯈꯦꯜꯂꯩ ꯆꯤꯡꯅꯤꯡꯉꯦ ꯀꯥꯡ ꯄꯟꯕꯁꯦ ꯁꯨꯃꯥꯡꯗ ꯁꯥꯇꯩꯅꯦ ꯍꯦꯛꯎꯒꯦ ꯑꯝꯇ ꯂꯩꯅꯥꯗꯨ ꯇꯍꯥ ꯇꯍꯥ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯔꯛꯄꯗꯨꯗ ꯔꯦꯟ ꯃꯄꯨꯗꯨꯅ ꯍꯪꯂꯛꯏ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯅꯦꯅꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯇꯈꯦꯜꯂꯩ ꯍꯦꯛꯀꯦ ꯇꯧꯕꯅꯦ ꯍꯦꯛꯎ ꯍꯦꯛꯎ ꯆꯤꯟꯒꯦ ꯍꯥꯏꯔꯣ ꯍꯌꯦꯡ ꯀꯥꯡꯅꯤ ꯍꯥꯏꯌꯦ ꯅꯦꯅꯦ ꯑꯗꯨꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯤꯡꯁꯤꯡꯂꯛꯑꯦ ꯇꯈꯦꯜꯂꯩꯁꯦ ꯆꯤꯡꯅꯤꯡꯉꯛꯏꯕ ꯈꯨꯗꯛꯁꯤꯗ ꯍꯌꯦꯡ ꯀꯥꯡ ꯆꯤꯡꯕ ꯌꯥꯎꯔꯨꯁꯣꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯁꯨ ꯆꯤꯡꯕꯅꯦ ꯌꯥꯎꯒꯦ ꯅꯦꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩ ꯀꯥꯈꯠꯂꯒꯦꯀꯣ ꯀꯥꯔꯣ ꯀꯥꯔꯣ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ ꯊꯣꯡ ꯂꯣꯟꯁꯤꯟꯅꯧꯀꯣ ꯍꯣꯏ ꯅꯦꯅꯦ ꯑꯗꯨꯉꯩ ꯃꯥꯒꯤ ꯁꯥꯌꯣꯟ ꯑꯣꯏꯔꯝꯕ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯂꯨꯞꯅ ꯉꯥꯎꯖꯕꯅꯤ ꯂꯩꯅꯥꯁꯨ ꯁꯤꯡꯌꯦꯜ ꯂꯩꯔꯥꯡꯗꯨꯁꯨ ꯂꯩꯅꯥ ꯎꯕꯗ ꯍꯔꯥꯎꯖꯕꯒꯨꯝ ꯍꯦꯟꯅ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯛꯂꯦ ꯅꯤꯡꯉꯣꯜ ꯅꯥꯞꯄꯗ ꯆꯤꯟꯁꯤꯜꯂꯒ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯆꯪꯂꯛꯏ ꯔꯨꯝꯗꯨꯗ ꯂꯩꯅꯥꯅ ꯒ꯭ꯔꯦꯁꯤꯌꯥ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯄꯤꯌꯣ ꯅꯣꯡꯃꯇ ꯍꯥꯏꯗꯕ ꯗꯥꯏꯂꯣꯒꯅꯤ ꯏꯟꯁꯇꯥ ꯍꯥꯡꯂꯤꯅꯦꯅ ꯇꯧꯔꯤꯗꯨ ꯐꯣꯇꯣ ꯄꯥꯛꯅ ꯊꯥꯒꯠꯇꯕꯅꯤ ꯁ꯭ꯇꯣꯔꯤꯁꯨ ꯊꯝꯗꯦ ꯃꯔꯛ ꯃꯔꯛꯀꯤ ꯋꯥꯅꯤ ꯂꯩꯅꯥꯅ ꯁ꯭ꯇꯣꯔꯤ ꯊꯝꯕꯗꯤ ꯐꯣꯇꯣꯗꯁꯨ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯇꯕꯅꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒ꯭ꯔꯦꯁꯤ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯩ ꯅꯝꯕꯤꯒꯦꯅꯦ ꯂꯥꯛꯑꯣ ꯕꯦꯜꯀꯣꯅꯤꯗ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯂꯩꯅꯥꯅ ꯁꯛ ꯎꯍꯟꯗꯕꯤ ꯀꯥꯞꯁꯤ ꯍꯥꯏꯗꯤ ꯅꯥꯛꯆꯦꯞꯀꯨꯝꯕ ꯑꯗꯣ ꯇꯈꯦꯜꯂꯩ ꯆꯤꯜꯂꯤꯁꯤ ꯎꯍꯜꯂꯛꯎꯀꯣ ꯄ꯭ꯔꯣꯅꯤ ꯄ꯭ꯔꯣ ꯑꯩꯁꯦ ꯀꯥꯞꯊꯦꯛꯀꯦꯁꯦ ꯑꯅꯩꯕ ꯐꯣꯇꯣ ꯃꯤꯁꯇꯔ ꯁꯦꯂꯦꯕ꯭ꯔꯤꯇꯤꯗꯣ ꯍꯦꯟꯅ ꯉꯥꯎꯅꯅꯕ ꯁꯦꯝꯖꯤꯜꯂꯒꯦ ꯉꯁꯤꯗꯤ ꯐꯣꯇꯣ ꯑꯃ ꯑꯅꯤ ꯁꯠ ꯀꯥꯞꯂꯒ ꯂꯩꯅꯥꯗꯨ ꯌꯥꯝ ꯏꯀꯥꯏꯅ ꯐꯣꯇꯣꯗꯨ ꯁ꯭ꯇꯦꯇꯁ ꯊꯝꯃꯛꯏ ꯀꯦꯞꯁꯟꯗꯅ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯇꯈꯦꯜꯂꯩ ꯅꯥꯆꯣ ꯃꯗꯨ ꯊꯥꯒꯠꯂꯝꯂꯒ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ ꯑꯍꯨꯝꯗꯨ